Pupus Poktil support to Vivo in a subscribe button Sanambio. Amadi Makata na Equine videos in left and Tagalapumatum the Yabinamidam bell icons in the Mutanga Nambiramo. Thembung haribu nupasi khadrak yamna haiba mibu thagat sanaraga lauthokpa chathokpa yamna haiba nupa makhak orami. Thembung gi sinphamsi sini haiba ama leite. Mafam khudingda chatlaga mana themba lauthokpa yagadaba midu thiraga chathokpa thakthokpani. Noma Thembungna mahog magi langphai khawdu yalaga apangba kana lege haidana thiba tharoklami makhongna leptana sum lakpada khungang amakhak yaroklami. Khungangdugi mi singdu urubada Thembungdo wakhal ama khalaklami. Haish masi khungang sida lairiba mi singsi yengbada pangtak sutak loina uisa. Ngasidi aise soidana daw yagadau malida. Masak khangdaba mibu hek ubada apangni haiba ngamba Thembungnido magi mitadi mipung khudimokse apang oina loina mehek mahuba. Panadum tan chari ni sidia ada phamliba macha nanba nupa sidagi hekta haururage. Mipung khuding sakchu khenabagum wakhal su manabadi natte do. Thembungna adumna kadar phadar tawguni haibadi leiramliba nupadunadi karisu khongjaba natte do. Asi haraga Thembungdu nupadugi manakta parap changaklami. Thembungna khanbadi mana thengnaruiba nipa asi apangba siraga natraga thagat wahi mayam hasilaga maran mathum lokthok kesini. Masigi nupasi masakse yengbada khara pangtak tawba mali kanade hekta thagat pa haurage. Ai khoi ojaji onthok na lemkhre da ko ojagi sakpham je ubada sumat loi tawba mi ai khoi mai kai somdadi lairam dau mandre bu oja onthok na lemjakhre da ko ojabu. Hai kana laigin henoi bo aigi lamsang lakpu marupse waramani mana chananaba chathoktu kari no khara purun hai. Haish aina hairiba thagat wahi sing si tabada nupa si palaba male ne marol lon ba haurak le sia kharaga hena thagat sanarage. Wajabu saithabada onthok na chanangadaba saireng amakak thijarake tabiyudo. Lairang na satpana kayam kuigani wawa launa sian thariba turelgi ichel na kayam kuina sian gadi basantari tu na laglabasu kayam kuina lairakhini adubu ojagi mingchat ojagi mangaldi numit thana lairiba makai laihauragani. Aima nupi nangbu ta ibana henangbo aina setpa mamani yamna yalaba buka phigi phajong ka tu amuta puthorone ai marupsida amuta pigine sidi aise harau yadre ne aibo. Kaya da pangliba nupano ne sibo ai na mangonda masak phajai matik magun lai kaina haijinabasida madi asengba oina lauriba jati ne sia thagat pasida harau manduna magi mamal yamlaba phajomdu puthora u aingonda pige hairi ne sia masidi matang chare
kharaga hena thakachanarage. Sakta yengle watte do natik nagunda yengle watte do ojagi matik magun sidi saithabagi loinairaroi. Matik magunda yengle korau mabu ngamjabani chung firalda yengle laigi macha khamba mabu ngamjabani do. Ai sanagi likado puthorone he marup sida amta pikhigene mangonda pikhigene sanagi khudopkado noibo amta puthorone he Thembung da pinaba maman yamna ba poche kaya ama puthoro harasu puthokpu ko buleramde ojabu aingwanda pinaba pochai singdu puthoraktri karigino oja yaradi aigi pochai sana lupa mayamdu pibiro oja ai chatnaba tawrage aidi nangwanda maman yamnaba sana lupa pochai mayam ama kari marumgi pigedoriba ha nangwanda aina sana lupa do kari marumgi pigedoriba no haibado amukta haibune oja aigi thagat wahai mayamduda oja atukki matik haraukibani aduna aina ojabu harauhankibagi mamaldu piyu haijabani oja adugi ore nana ngasa aibu harauhankibado adugi mohunni ngasa aina sanna lupa phiron mayama puthuru aduga nangwanda pigen haikibado aibu harauhankibagi mamandunine nangbo aduna marupsa kanagumba miyoy amana maram sungai letana mi amabu hekta pangtha muk thagadalabdi masagi ojaba kananaba thirakpa mini habisimadi kaubiranu ko marupsa